wari isi 1996 matamgi wari ni. Archaeologists kharana China ki yamna manung sangsilaga leiba jaga amana pyramid ama thengnakhi. Aduga masi atui karisu oiramde masi miyoi bising nangasi chahi 0.15 million years ki mawangda saramba power plant ama oiramki. Electric current asi 17th century da puthokibani dubu masi puthoktringi mamang asida kamdongna power plant asi saramliba jana. Masi tasengna hairabada petrol puthoktringi da car hana puthokpa natraga telephone puthoktringi mamang da smartphone hana puthokpa chap manai. Natraga aikhogi wakhalna lamba fangdaba kari aronbaga leiriba jana. Thynagi matamgi civilization asi hojik leiribisidagi hena chawkhalamba jana. Adura ngasi video sida China da ki fangkiba Thynagi posak adabu matam aduda sabdi oithokloidaba posak anigi maramda khangminasi. Ahanbada Tibet gi fangkiba Angkpa posak amagi maramda hana khangminasi. Tibet asi China gi north thangba sarukta leiba autonomous region amani habdi lam adugi governance amadi power asi masara dum paisinjaba lam amani. Tibet asi prithivida khwaidagi awang ching leiba mafam oibana roof of the world hainasu khangnai. 1937 gi matamda Tibet gi ching asida archaeologists iputei hariba misak asina luchinglaga archaeological expedition ma chathaki. Duga mafam maduda leiramba asaubu mongfam amadagi granite ki dik satrat ka taraga turuk fangki. Dix asigi diameter asi 9 inches oy duga athabasina 1 inch oy. Aduga mayaida chapchana 1 inch ki oiba round gi shape oiba makhul amsu yawi. Dix asi phanglaba matungda sengtokpa matamda Dix mamai aduda karino khangdaba mayek amadi saktam kya iramba thengnaki. Masida yeklam leba character sing si ngasidagi chahi lising taragani thogi mamangda seasonaramba character sing nevasi khangba ngamki. Masi khangnatuna archaeologists sing aduna sum thiba matamda mafum aduda star singi map amsu fangki. Aduga mafum aduda ku masa dagi mi gi manba saru sarang kya su thengnaki. Thengnariba skeleton aduda maku ki saru si hauji miyoi ko ki saru dagi ka hena chawb saruni. Masi karino amadi mafum sida kari thodok thokki habsi khangnanaba Dix aduda iramleba character sing adu decode tawnanaba honaramki. Chahi kun hena madugi character sing adu decode tawba ngamkide. Madugi matungda Dix sing adu decode tawnanaba Professor Sum Uinuida amuk sinaramki. Mahangna chahi mari changna leptana Tibet leba tribe singdagisu mateng lawduna character sing adu decode tawba ngamki. Dix aduda iramleba mayek singsi mafum aduda chahi lising taragani thogi mamangda leiramba tribe kangmup amagi mayek oiramki. Dix aduda atya mathaktagi karigumba aircraft kumama taraklaga mafum aduda pokhai kibamadi maduda hingkiba jiva singadugi maramda iramkibani. Madugi jiva singadu makhoina dropa haina maming tholaga Dix aduda iramki. Aduga Dix singaduda irambada ahanbada makhoina dropa asi uba matamda kizaduna makhoisi lotlaga laiki haina iramki. Adubu kona thangda dropa asi fattaba jiva nate khanglakpadagi lotlambadagi tholaktuna laiminaki haina iramki. Asumna sum oinoina magi research asi 1962 da publish tawramedubu matam aduda mi ayamana kaisu thoina khanjinaramde. Masigi matungda chahi taruk leiraga wari asi muk safonglaki. Handaki research asina Soviet Union gi scientist group amana tawkibani. Makhoina Dix aduda cobalt amadi atai metals kyasu yawba thengnaki. Cobalt asi yamna kanba metal amani. Dix asida cobalt si yawbuna Dix asi yamna kanba posak oiramki. Aduna matam aduda chahi lising taragani thogi mamang asida asukan khraba metal asida khuchu khulai afaba mata yawduna character sing adu hakpa ngamloi haina phongdokki. Masina takpadi matam adugi civilization asi yamna advance oirami haina takpani. Asumna Dix asi China gi museum amada thamki. Madugi matung 1974 gi matamda Australia dagi engineer amana mafum maduda chalaga Dix adugi maramda hangluba matamda paukhum amata pirakhide. Aduga amana muk 1994 gi matamda Germany dagi scientist anina museum aduda Dix adu yengba chatluvda posak adu Chinese government na thugaikre haina phongdorakhi. Dix adugi character sing adu sumna decode tawba taragadi maduda palamliva dropa kangobasi nadaida chatkrabasano.
अदुबु ख्वाइदगी ngakliबसी चही लिसिंग तरागनि थोगी ममांग असिदा करम खुलाइना असु कनख्रब नुंग असिदा डिस्क की सेप द सेमलगा कैरेक्टर सिंग अदु हक्लम लिबनो हैबसनी अदुगा करी मरम गी दमक्ता चाइनीज गवर्नमेंट डिस्क सिंग अदुबु मंगहन क्रिबनो अतोप वारी अमना मु 1996 की मतमदा चाइनीज आर्कियोलॉजिस्ट सिंगना पिरामिड की मोंग मानबा सिंग अमा थेंगनरमी चाइना की किंग हाई प्रोविंस की लेक तोसुगी साउथ थंगमनाकंदा मॉन बाइगोंग हाइरिबा सिंग असि लै मसिगी चिंग असिगी मनुंगदगी आर्कियोलॉजिस्ट सिंगना यामना अंगप पोसक क्या थेंगनखी मफुम मदुदा योट की पाइप क्या लैनुंगदा लैरंबा थेंगनखी मसि खंगनदना टॉप टॉप मसक ओइबा नुंग क्या सु थेंगनखी अदुना मफुम असि नेचुरली फॉर्म तोगिबा नते मसि मियोइबना सेमखिबने हैबसि मयेक सेंगना ताकली अदुगा हुजिक सिंग ओइना लैरिबसि थाइनिगी मतमदा पिरामिड ओइना लैरंबनि हैने फोंदोखि मतमगी मतुंगने पिरामिड असि चिंगी मोंगदु लैखिबनि हैने फोंदोखि दुगा बीजिंग इंस्टीट्यूट ऑफ जियोलॉजी ना मफुम असिदा रिसर्च तौबम मतमदा योट की पाइब सिंग असिदगी चही 0.15 मिलियन इयर्स की ममांगदा सेमखिबनि हैबसि खंगमंगमखि मफुम द्र योट की पाइब असि फनेयाम थेंगनखि खरा अमना डायमीटर असि 18 इंचेस अदुगा खरा अमना यामना अपिकपा मसेट मसेट ओय अदुगा खरा अमना यामना चावबा मियोइबना फंग मनुंगदा चंगबा चनबा पाइप ओरमखि मसिदा साइंटिस्टसिंगना ख्वाइदगी अंगकपा ओइखिबसि आयरन एज की ममांग असिदा मसिगी योट की पाइब असि कमदोंगना सारम लिबनो हाइबसनि मसि कनाना साखिबनमदि करी मरमगी सारम लिबनो अदुगा मफम सिदगी 260 फीट मुक चलगा लैबा तोसु लेक असिदसु पाइप सिंग सि थेंगनखि रिसर्चर्स खरना मसि पाट असिदगी पिरामिड असिदा इसिंग सिंखनबा ओइगनि हेन फोंदोक्लि पाइप असिगी मनुंगदसु 30% कोलिंग कारमिदुना पाइप असिगी मनुंगदा इसिंग सेलमि हैबसि ताकलि तोसु लेक असि थुमगी सरुक वांग लेक निदुना पाइप असि इलेक्ट्रोलाइसिस तौबदा सिजनबा ओइगनि हेन थ्योरी अमनमु फोंदोक्लि इलेक्ट्रोलाइसिस हैबसि इसिंग अदुदा इलेक्ट्रिक करंट थाजिलगा वाटर मॉलिक्यूल अदु ऑक्सीजन अमदि हाइड्रोजन दा ब्रेक डाउन तौबगी प्रोसेस ने मसिगी प्रोसेस सिदा इसिंग सिदा थुम हपसिलबदि हेन थुबा ngami मरमदि सोल वाटर असि गुड कंडक्टर अमनि अदुगा तुसु लेक असु थुमहि चेनबा पाट अमनि मसि खंगनदना पाइप मनुंगदुदा सिलिकॉन डाइऑक्साइड सु थेंगनखि मसि क्वार्ट्ज यावबा पोसंगनि अदुगा कैल्शियम ऑक्साइड एखोइने क्विक लैम्प हाइनसु खंगनबदसु थेंगनखि दुगा एखोइने क्वार्ट्ज के मथक असदा प्रेशर पीबा मतमदा इलेक्ट्रिसिटी जनरेट तौबा याय मसिगी थौंग से एखोइना पीजो इलेक्ट्रिक इफेक्ट हाइनसु खंगनै मसिगा चप मानना पाइप मनुंगदुदा इसिंग सेनबा मतमदुदा क्वार्ट्जदा प्रेशर पीरगा इलेक्ट्रिसिटी असि पुथोकपा ओइगनि हाइना फोंदोक्लि मफम सिदा खंगनतना गिजागी पिरामिडसु क्वार्ट्ज अमदि योट की पाइप क्यासु थेंगनख्रबनि ममिंग लेरबा साइंटिस्ट निकोला टेस्लानसु मसिगी मोंगदे इलेक्ट्रिसिटी सि पुथोकननबा वंडर क्लिफ टावर सि साखि महंगना असुमना मई से पुथोकलगा पृथ्वी की मफम खुदिंगदा फ्रीदा मई फंगननबा होनखि अदुबु माई पाकदोबा खजिक्तंग ngaireba matamda investor sing aduna magi project si thadoklamlaga thau sumgi project oina invest tawki asumna mahagi project asi mai paklamde Mount Baigong da fungkiba quick lime asi isinga punsinba matamda heat produce tawi asumna su masina ahenba pressure pisinduna hena electricity puthokpa ngami aduna matam aduda leiramba civilization asi yamna advance oiba civilization amadi soidana oigadori